Manipur gi irang asida hingsa gi Achouba Cheitheng Nangkhiba Mapham Singda buffer zone Makha Tana Thamba Mathou tai haina Manipur lengaki Deputy Chief Minister Nemcha kipgena fongdokre wafam asi National gi pauche the Hindu na lauba akanaba interview amada mahakna fongdokkibani interview aduda Kuki Jo amasung maitegi marakta buffer zone thamba mathou taribra Natragana Lauthokpana Chumbra haina hangba wahangi paukumda Deputy Chief Minister Nemcha kipgena hai yes amasung no animakna wahangasigi paukum oigani adubu irang asida hingsa gi thodok kaya thoktuna Achouba Cheitheng mayoknakiba Mapham Singda Makha Tana buffer zone thamba mathou tari miyam gi awa Cheitheng mapungfana kokhanbada matam changani loinena safaba haibasina ahanba thodangni haina mahakna paukum piki Anouba lengak asida kari karamba pandam thambage haina hangba wahangda Nemcha kipgena Makha Tana hai Malem gi laipak kayada nupi oibigi missing asi chada yankhairom di adumak oi masigi saktam masi democracy da miyam gi damak thorakpa matamda mami tahanba mathou tai laibak phawadi mahak Manipur gi nupi laktegi ahanba Deputy Chief Minister oiba fangle Piba masida tangdu laitaba puraknaba nungsi chanana laiminanaba amadi punna chawkhat minabagi pandamda thabak tawgani Chief Minister Yumnam Khemchangi luching makhada miyamna laingak asida thamlamba thajaba kaya adudagi hendokna thabak tawrokani haibasi mahaki thajabani haina Nemcha kipgena fongdoki Deputy Chief Minister ama oina tangdu laitaba puraknaba hotnabada kari karamba thodang lawgadagi haibagi wahangda Nemcha kipgena hai Nupi kunayasi mahusana thaujal heiba amasung pina heiba oigali Jacksona yum panba mama amana ing tappa imung amagi yumfam tholibani madugi yumfam aduna tangdu laitaba kanglop amadi kunai semgat lakpada Achouba thodang lawdaba nate masigi wakalon asina mang tharaga Manipurgi nupi laktagi ahanba Deputy Chief Minister ama oina miyamgi yaifanaba thabak tawgani haiba wafam mahakna thamki Imphal gi wangbada official oiba thodang sing matou karamna pangthokadagi haibagi matangda paukum piraduna Deputy Chief Minister Nemcha kipgena hai fibamna maram oiraga mahusagi maongda laingaklon gi thabak thauram sing pangthokpada nungaitabadi leigani adumakpu mahakna lawgadaba thodangdi ahongba karisu leite Constitution gi thodang pangthokpa haibasida Mapham gi Makha ponde Official Security Agency amadi lengaki colleague singa khutsamnaraga amadi tattana I pau faunaraga angamba thakta thabak tawgani amaromda irang asigi Cheitheng fangliba Mapham singa naknana leiraga thabak tawrabadi miyamna oiriba fibam sing mayek sengna khangmangamgani hainasu Nemcha kipgena Makha Tana fongdoki